Kuki loop sing na NPO da lale yajakhre. Highway da numidang atheng wada kuki amata kocha chatuna lang khot pataw halaro haikre. NSNIM gi lusing ba thuingalen Moibabu Senapati District Headquarter da taramna okpagi thoram pangthok lingai one cookie land we demand cookie land haina law khongba ga loinana Moibagi poster segairam ba thodo amagi matangda Kuki NP Sadar Hills amasung Kuki Ship Association Sadar Hills na Naga People's Organization NPO da lale haijabaga loinana matung tarakpada asigumba thabaksing amata tawhaloi haibagi thajaba piraba matung nakalani gi marakta yasanaba purakre thaudo adugi matangda Kuki NP Sadar Hills amasung Kuki Ship Association Sadar Hills ki lusingba sing amasung NPO gi lusingba singa ngarang punna unaduna nakalani gi marakta yana warol ama sign tawna kibane nakalani gi marakta yana kiba wafam adudi Kangpokpi district manungda leidiba Kuki sing loop ani asina akanno poktak pibaga loinana matung tarakpada asigumba thaudo amata thohaloi asigumba communal oiba slogan matungda lawbada makoibu lemna tharoi Naga village ka naknaba highway da numidang athengbada Kuki amata koisa chatuna lang khotpagi thabak tawhaloi handak thokiba laibak thiba thaudo adugum matungda thorakpa tarabadi madugi daita pumba Kuki NP Sadar Hills amasung Kuki Ship Association Sadar Hills na daita pugani haba wafam asida yanaba du purakibane nakalani gi marakta khuyek pinaba adu da NPO gi General Secretary M John Thangal Vice President A Adakho Assistant General Secretary PM Swingam aduga Sadar Hills Kuki Ship Association gi President Haukholet Haukib amasung Kuki NP Sadar Hills gi Vice President Thangkomang Songloina khuyek pi ki haire Delhi blast the senaba miyoi ama NIA na phaba ngamkhre Delhi gi Red Fort manakta suicide bomber amana sathakiba terror attack ta miyoi tara hena sekhiba amadi miyoi kungamanga hena aswapa nanghankiba thaudo aduda lautuna ba yawba Jammu and Kashmir gi miyoi ama National Investigation Agency NIA na phaba ngamkhre bomb blast ki thaudo adugi matangda Delhi police na lakhotpa case ama NIA da sinaraba matung agency na pak sana thi humbagi thabak sathabada car mobbing aduda maru oina chenabani haiba miyoi adu Delhi gi mafam amadagi phaba ngamkhibane pharaba miyoi adugi mameng Amir Sahid Ali Kawi mahak Jammu and Kashmir gi Pampore district ki Sambura da laiba miyoi ne suicide bomber Umar Unnabina IED fit tawduna bomb pokhai mina khiba car adu Amir Rahid ki thorang makhada Delhi dagi laibane haiba khangbangam lei suicide bomber adugi mameng Umar Unnabi Kawi mahak Jammu and Kashmir gi Pulwa dagi ne amade Faridabad da laiba El Pala University gi General Medicine Department da Assistant Professor oibane haibasu khangbangam khrabane thaudo asigi matangda thaudo aduda soklaba miyoi sing yauna punna witness humdraga humdogi masin hangkhre thaudo adugi matung tabada Delhi Police Jammu and Kashmir Police UP Police amasung tongan by agency singi matenga loinana NIA na ticket pagi thabak satharakibane haire Mizoram da combined force na lupa crore ni phumanga gi drug phare Assam Rifles amasung Mizoram Police na sathaba anti-narcotic operation gi marungchana haukiba tarani thoi amasung tarahumdogi lona ba numidang da Myanmar ga lona riba Mizoram gi Saitul district ki manungchanba ngopada gi market ta lupa crore ni phumanga gi belu oigadaba methamphetamine kg taramanga phare haide pawsna makhata da haidibadi combined force na ngopa area ki check post da yamna chingdaningai oiba moong da lakhiba gari ama khamduna check tawbada yamna drug sing adu miyoi aniga konana phagat pangam khibane pharaba miyoi ani adugi mathakta makhata ba investigation gi damak Aitol Police Station da sinakre haukiba matam khara asida Mizoram da combined force na drug phab gi sang ase leptana hengalakle phiba masi yauraga authority gi maikei dagi miyam da law enforcement agency singna sathariba anti narcotic operation asida mapung phana cooperation pibaga loinana singningai oiba pochai sing puthok pusin tawba urabade khudakta security agency singda pau pibiyo haide Justice system da thajaba laihanaba honaminasi haina thamlakre matamgi matungina ahongba kya laklabasu lawyer singna fundamental value ngakna thamnaba amasung justice system da miyamna thajaba thamnaba honaba changi haina ngasi High Court of Manipur da pangthokiba High Court Bar Association gi kuntramanga suba foundation day gi thoramda Justice Ahanten Bimolna phongdokre mahana makhata na haikibada courtroom ama haibasi law gi room khaktane haibi yaroi courtroom asi asumbagi laisang amane High Court Bar Association asi lawyer singi kudong chanaba semba nate law ngakna satuna miyamda asumba justice
justice panghanabagi pandamda association asi semkhibane maramaduna matamgi matungina ahongba kya laklabasu justice system asi miyamda thaja hanaba honaminasi haina phongdokhe thawramaduga mari lenana sahi yankhai helaba logi lamda thabak toroklaba miyoina puning thogotkhi Nitish Kumar hayeng Bihar ki governor da resignation letter pisilaba yai hairi Bihar da anobalenga ama semdringai mangoinana state asiki chief minister Nitish Kumar hayeng mahaki resignation letter Bihar ki governor da pisilaba yai hairi Hindustan Time ki report matungina tha asiki taramari da mikhal ki fal lauthokraba matung Janata Dal United ki ticket nauna mikhal pangthokraba singa party asigi president su oidiba Nitish Kumar ga unagadawri masigaloina da National Democratic Alliance NDA da yauminariba party singnasu makhogi oiba legislative party ki mifam pangthokadawri hairi Hariba mifamsing asigi matung tarakpada NDA gi oiba lusingba ama khannaba NDA legislative meeting pangthokadawri haidi Indigenous ki phijang maromda Kuki singi aronba saklon Indigenous ki phijang maromda Kuki singna aronba Manipur gi saktam thugaina ba kumai kya sagatle communal sagat pa khakta uroidabani Indigenous ki wakhal laitraba amadi yelomi mijeng senaraba natraga thengna haudraba nomadi ireisa singmutkiba soidrabane Manipur de Indigenous haiba wahai asi Kuki gi khwaidagi yeknaba tukuchaba haina khidraba asawini Padmasri RK Baljit masak nairaba historian gi lairikta 1844 dagina 1850 da Maharaj Narasingna panba 10 khraba matamadu da Kuki singna Manipur da lakhibani haina iribasi era of the coming of the Kukis in Manipur da so matam haifet manana khongjai singlakre hairi Kuki singi matungina makhoi ase khongjai beng haiba Burma gi mafam amada ihan hana khundarambadagi khongsai haina khangnai adungai aikoina angang oiringai dasu tampaki mafam singdasu singnungdagi laktuna khongban sengba pukri tawba natraga inkhol suhanba amadi yumgi thabak inkhangda selfie duna neknaramba thengna hawi Colonel Shakespeare 1912 ki matungina Kuki gi tribe makhal jamna lai harame Dr. T.S. Gangte historian and ex-director of education government of Manipur naso Colonel Shakespeare gi mod asimaha ki lairik di Kukis to Manipur da mayak sengna takle amaromda aimon anal siru sothe kom koireng lamkang purum ase makodi Kuki nate gangte paite simte wifi zau mar thadau amasung mahakanaknaba mari mata seng maroina dongel misau lupeng lupo boinu lamhau Thengzio Tokthang Makoi Nipan ase recognized tribe ki list da yaude ngarang nahan ta lakpane angakpani makoi hauzik list da yaukhrabane mathaki hairiba sing ase haijinba yamna yauri aranba yumpham yaudabani namthakni phamna heblakpani aimol anal siru sothe koireng kom lamkang amasung purum trat sing yelhomi haumi ngaktani makoi khudimak yek salai taret leiba ngaktani amaromda gangte misau lupeng lupo boinu lamhau na Kuki kanglupni masi oja Dr. T.S. Gangte gilairik di Kukis of Manipur a historical analysis ki lamai kunthra manga da yauri Captain E Dunna Gazetteer of Manipur gi page taramanga da iramleba se matam lairinge da chumthodingai oiribane ariba natraga anauba haiba wahising asi yelomi singdadi laifam thokte laisu leite nasigi yelhomi nataba saidang leba singna ol amasung new lakpagi matungina sizinaba wahisingne masi makhoi masala sizinaba wahisingne masina maram oiduna makhoi asi yelhomi nate haiba masana taksare maitei dusu anauba maitai ariba maitai haiba laite haina leibak masa khomanna thamlakle Home Guard personnel singidamak tonganba command general thambiyo haina mangina phongdorakre Home Guard personnel singasi police kongna sabchana mathau tawri maramaduna pung kunmari chumna thabak tawriba Home Guard personnel singidamak tonganba commandant general ama thambiyo haina hawkhiba sahi singda pangthokpagum Manipur Home Guard Employees Welfare Association mathang sahi 2026 ki wall calendar phongbugi thoram ngase luang sangbam da leiba association asigi Office of Pangthokhiba Thoramda Association asigi President Yangle Mangina Phongdokre Manipur Home Guard Employees Welfare Association gi tongan ba battalion singi commanding officer sing amasung Home Guard personnel sing masaru yaduna pangthokhiba thoramada Association asigi President Yangle Mangina lusingduna 2026 ki wall calendar adu phongduna Home Guard personnel sing da kusena ki haire loinana amaromda pung kunmadi chumna thabak tawriba Home Guard personnel singi DA hengat piyu thabak tagi potharaba matamda retirement benefit phangan biyu loinana thabak tawbuki matam ase semdok piyu tumina lesson bigano haike